Ahan Maktada, Salai Story Channel ki mahut sinjaduna, Panthoi Mangang na mayambu, Taram na oksa bagaloinana, ikok no na kurumjari. Ngasi sumayam kita makta, yam na nungai regadaba, Matamgi wari ama, buduna lakjari. Wari asibu ibirakpa na, Athouba Meetei. Wari asigi maming na, Lukhak Chabi, lamgi Chekla. Lambi amagi mataidani, Angauba, wakal khare joibani pa ama. Yam na motpa namthiba, patta hauti hundopong kom achauba amada. Masamana ipa phana, kari no, khullaga jari. Adoga lambi da thauriba gari singduda, amuksu yenglaga. Ikairi bani haiduna, masamadomta amuksu, patta hauti marakta, ikai ni yengjari. Nipado, chaba yaba pot ama ubagum. Ay, sisu. Imana thongba chak tumare chathoke sidi chujak afutpani ne sisu imana phutpa mare chathoke seloi de phatta hauthi marak tu koi ni yenglaga aina hojik pa mi se ising ni ne imana piba ising ni ne aina thakpa pa mi se ai khoi ima sidi ba aina chatkadaba mafam khuding ising amam thamlamo hairaga masidi jagoi dum sadoke hai ding ka ding ka ding ka malado mo thoke ai koi nu sidi yen thong do ba hingmani sidi nang hek jawi ma imana thamlambani chathoke sidi yen sunatona boiler ne aina boiler Channing yen channing hai ima shidiba. Thori gai no de matu dum phoidok laga laura chathokpige. Ima ne hingna thamnambani. Ima ne hingna chaw hairini. Hera matu pulap chathoke. Seloi du yen asibadu hek cha ge tawbaga. Phajaba muksuk muba langthrik langba kar ama. Seloi na Lukhak khulliba phatta hauthi manakta kardo satlangna khamaga. Phajaba kardudagi masak matau phajabi masananbi phi atangba sepi nupi ama mafi marol ise segaina kardudagi kaukthari aduga makoi marang chomba mayang ni pa amana orebema ai khoigi chatnabi dudi lohong ringai mamang dusu bor kaina animak itai inagum adum leimina boire aduga korigi nangna aigi phajaba karda tonglaga nangi na sasoke yadaba ha Naramdam oibagi aina nangbu khatpidabane iramdamdaga oiramlabadi nangai nanga shaina ijat lowraga thori yansilaga khatladabane shel nangamdaba kori sulai trebema mayang ni pado kardagi napido kautharamlaga gari do yangna nesilaga thauki seloi do napido da yenglaga is ai nang khangi nang sanahi mali Aseng bagiso, mayang ni paduna kautharam libado sanahi ni. Seloi ga nungsinaramba, seloi gi thawai oirambi. Sanahi do, seloi gi oiram liba phibam do ubada, mapi oro tare. Ta seloi, nang di sida kaidawriba. Nate, nang ba amot na kay marak sida, kaidawram lino haibane. Kaino, mana, aina ka ubakum dribasibo. Ta seloi. Nang jali do kadai deno. Ta seloi. Kadai no igi mobile do. Mobile so gari da yakri. Ta seloi. Nang na jali do kai deno. Nang magtangay ko ta seloi. Athouba hospital amagi ICU wartani. Seloi hengi manatonda ventilator amagi matengna sor holaga seloi hene hiplibado seloi gi khusama yaida oximeter ama suchapli seloi gi mama ahanbido masani pa seloi gi manakta phamlaga ibungo sor honba wabra warabadi ai gi khutta pairo uko ai doctor kauge seloi do mama da nungshina yenglaga mamo nokchari nangbu kari haininge ha ai se pirake iraga hairo seloi hendo
Mama da yenglaga mamit kupaga momonokli. Sese, iba nungay na ba? Sezap sida, sesi sapaga. Nangi nakal sida thamke. Nang na haining bawasing do. Sida iraga, ay ngonda pahaluko. Nani hoy lakani hai. Ay makhada kumaga amukta ogluge. Seloy do mama da yenglaga lehawi. Ahan bithoki baga, Doctor na pi ama changle. Angaw pa pakhang, se, drip se ama amuk sindoksi. Nang sak jadre na pakhat kanu ko. Yali ba drip makhal sing se, nang sak sa baga cham anay ko. Seloy do Doctor na pi da yenglaga amuk nokli. Doctor na pi lembi naw do drip to semba loy raga. Seloy gi manak ta thari ba, chokri do da famlaga. Osimeter se, battery sire, ama sinda ya aroy. Isayam na kan khaleda. Osimeter se 90% kare. 95 yaurabadi ventilators law thoklaga. Isam zamba natonda pipe macha ani hapado. Adu sindokpa yarani. Adu pakhang pipe haibai wani naton manungda thingjindaw nate ko. Inchi mukta sangbu utong macha ani da. Naton makhul ani da gas hajanbai wani. Noksu nokli pakhang se. Seloy ni Doctor lembi naw da yenglaga nokli. Nangbu noklaga dam leira ro ibong. Kemta hainingba phawdabra ba. Seloy do magi manakta mama na thamlamba che duga kolom duga lami. Ibong nang se de ige hairo. Seloy do mangak nomaga lembi naw do nokli. Se iro se. Nang na naba pharak baga janing be insang su iraga hairamu ko. Seloy do makhut oy do thak thak ningna che do da wahai khara iri. Ima da haibiyo. Ai hospital da naraga lei haiba. Kana amata da takthok bigano haina. Doctor lembi naw do Seloy na iri ba do yenglaga. Kana amta khangoy ye. Nang na leiri ba mafam sa Manipur nate. India da sanate. Seloy de ingangak na siya da amui. Ay na leiri se kaidano. Lembi naw do Seloy na iri do da yenglaga. Amerika da ne nang na leiri se. Is kaino pa khang. Naray bag do humang loy na kari do ba. Sel gira nang na pakhali do. Seloy do mangak nomi. Nanggumba puksil atuk yamna chawba mi amabu hekta siba ya bro. Adugi line na siba ya de na line na layeng biriye. Nang kemta pakhat kano sel gidi. Seloy na cheda. Ay mafam sida kanagala ki doctor. Idom sa galak pa ni. Idom sa haiti nanggi imani ko. Ay ko'y papunga imaga po na Meetei likay dilaye. Nang nahangning ba da, siya sida dam iro. Seloy do cheda ma na haining basing. Makhutnik na matang iri. Ay na, sida lay reglise. Namit kaya ni suragi doctor. Namit tara ni da suda ngay riye. Ay sida, kayang kuy na lay din no doctor. Na, patri pa walay kidoy ni. Ado di, ay mapom sida. Kanang mata na tibal akpang amore ko. Ay hausikti, ningtam na hingbang gamlani ko. Awa ba haibadaso, amuk hana tengnaroy ko. Minaso, piraklaroy ko doctor. Lembi naw do Seloy na cheda lepta na iri ba do yenglambadagi, Seloy da amuk yengi. Seloy gi mit yet oy gi pigi iri ama ani daso, angaw ba chebang da iri ba kolong gi mami da dasili. Kolong gi mami marak da iri ba, Seloy gi phazaba wahay, nungsiba wahay gi mayak ama ani so, mitki pina mayak chay thokhali. Seloy do magi thamoy da omsak na na phumdu na leiriba wahi mga tarado chi adu da iba loiraga ikairak lamali. Makut oy do na suru tasilaga mon makhada namsali. Lembi naw do Seloy da tumina yenglambadagi. Khutto yam namuk lano ibong. Singli nawri sondahan ba yadri ko ibong. Ay raw namuk to chaloge ibong. Seloy do lembi naw do yenglaga lehawi. Namidang wairamni. Seloy na leiriba ICU gi famungi khuya mapada, phaliba thongnaw gi mapada. Yam labna, piktak na uriba, New York City gi samudra mataida, khutta maira ama pairaga lepta na leiriba, Statue of Liberty gi asaba mitamda, yenglaga. Ada uriba, maira paiwi na pisa. Statue of Liberty habito, oidoira. France na America da khudol tamkiba, maira paiwi na pini. France na masi sabada chahi mapal muk changkhibani 1975 dagi sabaduna 1984 fawba
Ngasidi ay Somalia da Pauraba Angak Pataraki Manung Chaliva France Nimol America da Mayung Pandi Mayra Paibi Tawai Pantabi Pisa Asengbo in Uri Amarum the day Ayvana Halisa Laina America da Koinaba Hairi Bazane Seloido Statue of Liberty da Midkup Tana Yena Pang Bakoi Driba Naminini Fajiva Mid Anido Midki Pirangna Thamjile Hidak Makal Suna Kaptana Layang Liba Magi Thamoido China Amapiri Seloido Tabak to Tapna Pairaga Aibo Hokraba Todo Asimatanka Kautok Nanaba Karigi Laina Naram Jivano Thamoide Galalo Adubu Aigining Shingbagi Matik Mayai Simadi Mapangal Yamna Solalo Labna Uriba Tawa Yauda Mitango Miram Len Amadagi Miram Len Amada Tang the Purak Liba Mahako Aibuso Mapamas the Purak Laka Karigi Tawayamo Hapton Biribanoina Wakal Kanbangam Handana Langdon at the Wak Lehilamuya driver Mapalda Mama Ahanbi Kakalakpagi Makol Taba to the Seloido Magi Asonba Makutana Mapido Tapna Daitoi Ahanbido Seloigi Manak the Hik Changlakpaga Masani Pagi Mamita Hani Yingi Nupi Amasu Yaurakli Ahanbido Masani Pakapi Haibakang Labana Seloigi Makongdo Kaudagi Pi Amalo Toklaka Nakongse Ing Labara Ipungo Nane se Dr. Ibe Magi Manini Meetei Lekaida Mayum Panbani Tangkul Nipa Amada Nipa do Ukhul Masani Sida Manipurgi Hotel Hanglaga Laibani Dr. Gimane Ichelna Nasakarakan Baga America Koisi Ibungo Matam Kara Mapam Sida Nungaina Leitoksi Seloidu Mama da Yinglaga Mamit Kapi Mama Ahanbina Hoi Hoi Pamung se Karaga Lekatke Ngataraga Pasana Pamnaba Aina ngasai Ngataba Yaba Maongda Lekat Biramdre Isa se Ngasai Ke Wahabana Loiramlani Ado Nangbo Nanega Ori Sananing Bro Chia do Kada de Lakrea Seloina Mangak Hai Oh Hoi Hoi Adudi Nanega Ega Wari Sadu se Adum Taro Nangna Taning Dragana Suktoro Wari Nungai Ragana Noglo Seloid Nogli Nadi Izal Nangbo Oxanga Loina Zara Bro Haibani Inama Chak Buk Tanabu Hatnabada Adum Hainakre Moidi Namit Kudingi Adum Tongi Nati Moina Namdana Pizari Brahaiba Nati Nama Moina Tabado Haudo Yamanba Ade Aisu Tapna Ne Sum Tangbada Sum Hainakre Yari Nangi Warido Soida Lepasi Ibungo Karino Nangna Iribaduna Seloido Siada Yamna Nokning Ba Ama Iri Mama Ahanbina Tiedo Yinglaga Ima Ay Inigi Wari Si Tin Yole Kariya Oksabi Sigi Wari Se Tin Yole Haiba Hera Ay Hangoi Daba Isana Tin Yole Hairabani Nane Hauzimak Nanegi Nupagi Hotel Dagi Tankul Oktong Bakauge Seloido Nokli Ichalna Inama Ibungo Bu Chababu Yarabrane Ibungo Tin Yole Haidi Se Chabi Yarabani Tin Bu Yotlaba Chabalo in a Yare Haidini Ibungo Nangwa Oigi Zaning Lidania Namana Pizani Haidi Basibwa Seloido Fagi Tarini Haibagima Onda Mangakto Hairaga Nokli Dr. Napilem Binaudo Mangakta Isaitana of headphones manba Stethoscope to Yalaga Changli Nene Kayam Quiriga Yorapa Is Ibung Seloi Singer City Yamna Nohala Male Ahal Anisina Yamna Nokpay Masakan Katbra Yenge Ifungi Mihulse Lembi now the Magi Magta Yali Bamihan Yinaba Stethoscope to Manakong the Hapchilaga Seloigi Tamoi Mapada Tamlaga Ibung se Nasidagi Karakran of Hanbatare Isakan Katnabagi Seloi Hendo Magi Tamoi Mapada Tamliba Mihon Yinaba Stethoscope da Yingli Ahanbina Ibiama Ibungogi Mihuldo Masing Karakakat Baro Nati Magi Makuda Sapiba Jacob Masado Mihun Masing Karakakat Baro Haiba Inama Ibungogi Makuda Sapiba Peace up Navaman Basina Osimitar Kobane Aduga
ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯃꯉꯛꯇ ꯌꯥꯜꯂꯤꯕ ꯃꯤꯍꯨꯟ ꯌꯦꯡꯅꯕ ꯍꯦꯗꯐꯣꯟꯁꯤꯅꯅꯦ ꯏꯁꯇꯦꯊꯣꯁꯀꯣꯞ ꯀꯧꯏꯀꯣ ꯗꯣꯛꯇꯔꯒꯤ ꯈꯨꯠꯂꯥꯏꯅꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯇꯣꯟꯗ ꯍꯥꯞꯄꯤꯕ ꯁꯣꯔ ꯍꯣꯟꯅꯕ ꯑꯁꯤꯅ ꯚꯦꯟꯇꯤꯂꯦꯇꯔ ꯀꯧꯏ ꯏꯅꯝꯃ ꯚꯦꯟꯇꯤꯂꯦꯇꯔ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯅꯅꯦ ꯏꯕꯨꯡꯉꯣꯒꯤ ꯁꯣꯔ ꯁꯥꯟꯅꯔꯤꯕꯁꯦ ꯏꯕꯨꯡꯉꯣ ꯃꯁꯥꯅ ꯅꯠꯇꯦ ꯁꯣꯔ ꯍꯣꯜꯂꯤꯁꯦ ꯑꯁꯤꯗ ꯇꯤꯇꯣ ꯇꯤꯇꯣ ꯈꯣꯡꯂꯤꯕ ꯚꯦꯟꯇꯤꯂꯦꯇꯔ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯅꯅꯦ ꯏꯕꯨꯡꯉꯣꯒꯤ ꯁꯣꯔ ꯁꯥꯟꯅꯕꯤꯔꯤꯁꯦ 이붕어는 소를 혼바 깎토크라서 벤틸레이터 쓰느냐 이붕어기 소르세 마tomta 사나비라도이니 에 아두디 ꯑꯩꯈꯣꯏ 이붕어시디 소를 혼닝ꯉꯥꯏ ꯃꯊꯧ ꯇꯥꯗ꯭ꯔꯦꯅꯦꯀꯣ 마기 소를 혼비나버 로봇 ꯑꯃ ꯂꯩꯔꯕꯅꯤ나 이dom자 시기 ꯈꯨꯠꯇ ꯆꯞꯄꯤꯕ ꯑꯣꯁꯤꯃꯤꯇꯔꯁꯤꯗ ꯊꯣꯛꯂꯤꯕ ꯃꯁꯤꯡꯁꯦ 95 ꯍꯦꯜꯂꯕ ꯚꯦꯟꯇꯤꯂꯦꯇꯔ ꯂꯧꯊꯣꯛꯄ ꯌꯥꯗꯧꯔꯕꯅꯤ 이붕ꯁꯦ ꯃꯁꯥ ꯀꯜꯂꯛꯂꯕꯅꯤ 이붕기 ꯊꯃꯣꯏꯁꯦ ꯃꯄꯥꯡꯒꯟ ꯀꯜꯂꯛꯂꯕꯅꯤ ꯑꯗꯨꯅ 이붕 ꯅꯪ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯅꯣꯛꯅꯕ 이마ꯒ 이네ꯒꯁꯦ 시다 ꯐꯝꯍꯜꯂꯒ ꯐꯥꯒꯤ ꯇꯧꯍꯜꯂꯒ ꯅꯪ ꯅꯣꯛꯍꯟꯗꯣꯏꯅꯤ ꯑꯗꯣ 이베마 ꯑꯩꯈꯣꯏ 이붕어도 ꯑꯣꯛ ꯆꯥꯅꯤꯡꯕ ꯃꯥꯜꯂꯤ ꯃꯥ ꯉꯁꯥꯏ ꯑꯣꯛ ꯊꯣꯡꯕ ꯄꯟꯕꯗ ꯃꯇꯤꯟ ꯌꯣꯠꯂꯤ ꯍꯥꯏ ꯅꯣꯏꯒꯤ ꯃꯥꯏꯗ ꯎꯞꯄꯤꯕ ꯃꯥꯏꯈꯨꯝꯕꯤꯗꯣ ꯁꯦꯀꯦꯟ ꯑꯃ ꯑꯅꯤ ꯂꯧꯊꯣꯛꯂꯒ ꯑꯣꯛ ꯃꯇꯨꯝ ꯑꯃꯗ 이붕어ꯗ ꯄꯤꯖꯍꯧꯁꯤꯕꯨ ꯍꯥ ꯀꯔꯤ ꯀꯥꯏꯒꯦ ꯁꯦꯂꯣꯏ ꯍꯦꯟꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔ ꯃꯥꯜꯂꯦ ꯅꯣꯛꯄ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯣꯛꯈꯨꯔꯤ 이붕 ꯅꯪꯕꯨ ꯑꯣꯛ ꯆꯥꯅꯤꯡꯕ꯭ꯔꯅꯦ ꯁꯦꯂꯣꯏꯗ ꯃꯃꯥꯅ ꯄꯥꯏꯔꯤꯕ ꯆꯦꯗꯣ ꯂꯥꯝꯃꯤ ꯂꯦꯝꯕꯤꯅꯥꯎꯅ ꯆꯦꯖꯞꯇꯣ ꯑꯍꯟꯕꯤꯗꯒꯤ ꯂꯧꯔꯒ ꯁꯦꯂꯣꯏꯗ ꯄꯤ ꯁꯦꯂꯣꯏꯗꯣ ꯆꯦꯗ ꯀꯩꯅꯣꯝꯃ ꯀꯟꯅ ꯏꯔꯤ ꯑꯍꯟꯕꯤꯒ ꯂꯦꯝꯕꯤꯅꯥꯎꯒꯗꯣ ꯁꯦꯂꯣꯏꯅ ꯏꯔꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯂꯤ ꯏꯆꯜꯁꯨ ꯃꯥꯒꯤ ꯐꯝꯐꯝꯗꯒꯤ ꯃꯉꯛꯇꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯤ ꯁꯦꯂꯣꯏꯅ ꯆꯦꯗ ꯑꯩꯒꯤ ꯑꯣꯛ ꯊꯣꯡꯕ ꯃꯍꯤꯗꯣ ꯗ꯭ꯔꯤꯞ ꯑꯣꯏꯅ ꯌꯥꯜꯂꯒ ꯀꯥꯞꯄꯤꯔꯣ ꯗꯣꯛꯇꯔ ꯑꯩ ꯑꯣꯛ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯂꯦꯝꯕꯤꯅꯥꯎꯗꯤ ꯁꯦꯂꯣꯏꯅ ꯏꯔꯛꯂꯤꯕꯗꯣ ꯍꯦꯛ ꯄꯥꯕꯒ ꯍꯣꯁꯄꯤꯇꯥꯜꯅꯤ ꯀꯥꯎꯈꯩ ꯋꯥ ꯂꯥꯎꯅ ꯅꯣꯛꯈꯠꯂꯛꯏ ꯑꯍꯟꯕꯤꯗꯤ ꯁꯦꯂꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯃꯆꯥꯗ ꯃꯣꯃꯣꯅꯣꯛꯅ ꯍꯔꯥꯎꯅ ꯌꯦꯡꯂꯒ 이ꯆꯜ ꯅꯪꯒꯤ ꯅꯨꯄꯥꯗ ꯐꯣꯟ ꯇꯧ 이ꯆꯥꯒꯤ ꯑꯣꯛ ꯃꯍꯤ ꯈꯔ ꯂꯧꯒꯦ ꯍꯥꯏꯌꯨ ꯃꯣꯏ ꯑꯍꯨꯝꯗꯣ ꯑꯍꯟꯕꯤꯗ ꯉꯛꯅ ꯌꯦꯡꯂꯒ ꯋꯥ ꯂꯥꯎꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯅꯣꯛꯁꯤꯜꯂꯤ ꯇꯟꯖꯥꯗꯨꯗ ꯍꯅꯨꯕꯤ ꯑꯃ ꯃꯈꯨꯠꯇ ꯗ꯭ꯔꯤꯞ ꯃꯔꯤ ꯑꯃ ꯌꯥꯜꯂꯒ ꯊꯣꯡꯖꯤꯟꯗ ꯁꯣꯜꯂꯤ 이슈도 힝ꯉꯕꯔꯥ ꯍꯥ 이슈 ꯍꯤꯡꯕꯒꯤ ꯑꯣꯏꯇꯥꯏ 이슈 ꯗꯣꯛꯇꯔꯅ ꯍꯔꯥꯎꯅ ꯅꯣꯛꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ 이슈ꯒꯤ ꯍꯛꯆꯥꯡꯒꯤ ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯗ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯗꯤꯀꯤꯅꯤ ꯋꯥꯠꯂꯦ ꯗꯤꯀꯤꯅꯤ ꯄꯤꯅꯤ ꯊꯃꯣꯏ ꯋꯥꯠꯂꯦ ꯊꯃꯣꯏ ꯄꯤꯅꯤ ꯃꯤꯠ ꯋꯥꯠꯂꯦꯗꯅ ꯃꯤꯠꯁꯨ ꯄꯤꯅꯤꯗꯣ ꯆꯈꯥꯎ ꯋꯥꯠꯂꯦ ꯑꯩꯅ ꯂꯣꯏꯅ ꯄꯤꯅꯤ ꯑꯍꯟꯕꯤꯅ 이베마 ꯂꯦꯝꯕꯤꯅꯥꯎ ꯗꯤꯀꯤꯅꯤ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯍꯥ ꯍꯟꯗꯛ ꯍꯛꯆꯥꯡꯗ ꯅꯧꯅ ꯌꯥꯎꯔꯛꯄ ꯃꯅꯨꯡꯁꯥꯔꯥ ꯁꯦꯂꯣꯏꯗꯤ ꯃꯊꯛꯇ ꯇꯞꯅ ꯎꯪꯂꯤꯕ ꯁꯦꯂꯤꯡ ꯐꯦꯟꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯄ ꯈꯥꯡꯂꯤ 이dom자 이보키세 키드니 하이리니 마하나 키드니 하이바 헤이터버기 디키니 하이리니 아이디 아나우바 동사 아마 오이러보이 칼루레 렘비나우두 셀로이드 마마이 아묵 렉실라가 셀로이드 잉라가 뚜미나 팜리 셀로이도 마마다 잉람바다기 렘비나우드 잉루바다 렘비나우드 망원다 잉라가 레람바다 우바다 셀로이도 마밋 이소이 조이나 셀링 팬다 아묵 잉이 솜다 아한비나 이짠다 까돔다 자크레 하우지기 아한도 까나데 이짤 하우지기 아한도다 이싸기 까리까리 동사 피바 야바 야우리 항토루실라우 이쌀도 잉강강나 하 까리 해베이나마 호이 아왕롬다 자키금 떠보니 따나루시나마 솜다 덕터 렘비나우도 셀로이드 잉라가 이붕 하우직디 아노부 와칼 칸더보니고 까나드라바 아이기 오이드라바 봇 아마기다막 이사 이돔다 와칼 칼한자두나 이사나 이사다 아와마이작 ꯄꯣꯠꯂꯨꯝ ꯄꯤꯖꯕꯗ ꯌꯥꯝꯅ ꯐꯠꯇꯦ ꯑꯩꯅ ꯍꯥꯏꯖꯕꯁꯨ ꯇꯥꯕꯤꯗ꯭ꯔꯕ ꯑꯩꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯊꯣꯔꯛꯇ꯭ꯔꯕ ꯄꯣꯠ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤ ꯄꯣꯠ ꯑꯗꯨꯗ ꯅꯣꯟꯖꯕꯒꯦ ꯃꯥꯒꯤ ꯃꯇꯦꯡ ꯅꯤꯕꯒꯤ ꯀꯔꯤ ꯃꯔꯝ ꯂꯩꯒꯦ ꯄꯣꯠ ꯑꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯈꯨꯝ ꯃꯥꯏ ꯄꯥꯛꯄ ꯌꯥꯕ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯏꯁꯥ ꯈꯛꯇ ꯋꯥꯍꯟꯖꯔꯒ ꯇꯣꯛꯀꯗꯕ ꯄꯥꯎꯈꯨꯝ ꯈꯛ ꯃꯥꯅ ꯄꯤꯔꯛꯂꯕ ꯑꯩ ꯄꯣꯠ ꯅꯠꯇ꯭ꯔꯒ ꯃꯤꯁꯛꯇꯨꯗꯒꯤ ꯈꯨꯗꯛꯇ ꯂꯥꯞꯊꯣꯛꯄ ꯉꯝꯒꯗꯕꯅꯤ ꯏꯕꯨꯡ ꯑꯩꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯊꯥꯗꯣꯛꯄ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯒ ꯃꯥꯅꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯋꯥꯈꯜꯗ
hena awaba maisak sum piba helakadaba oirabadi ai misak ado khudak tu thadokadabani man aingonda hena maisak pirakjingai aina hana mangondagi lapthok haurakanda mana hena madugi jana phangdoine ibung lembinaw tu makok tu goro goro amu holaga as aiso ahiba sage nganglise maning mamanga amata samnadre wari se seloi se lembinaw tu yenglame mapi iraso haife chelame kaidorage ibung aigi wahai se ibungi thamoina pamdabro seloi do mangak sunomde treda su ide mamitagi mapi tapna tare aduga phamungda longna tapna mamitu isilaga hipthaki lembido seloi de yenglaga ibung ai phamung se haithabige ko aina nangonda haigadabadi awaba wakhan khanba sungya yaroi sikhakni ko ngasigi namit ase seloi gidi nungaiba mikup amagi matungda mitki pi haibadoni manipur gi mafam amadani khungang adugi leikaida sanahi kaubi chahi kunmuk surabi leisabi macha amale sanahi masak matau phajai chung phiral yamna chai aduba sanahi gi laibak thiba amana sanahi gi imung yamna lairare maram sina sanahi gi punsi awatpana thalle namidang wairamni sanahi do makuda batin akopa ama yalaga sumangda as sigi konsi yalaga ising sopo thoktoise tankreda tap dai kesilaga akopa konsi yalaga kamai thoktoino idomsa gi batin so ina wairage idomsa ai noigi batin sam to waige ko imung dagi madomcha na sanahi batin do amu ko phanganu ko kofaloi idomsa si batin sidi masai kopi sidi idomsa sidi hana masagi kopi sidi hai adu sunang na kofan bani kaino aise sibo inane haiba loi hairi ibema kon ayamba nangna thadaba langbagi ko pangaktani o ainga han akhoi baji dalangbodo ko batin do si oiramtai hoi idomsa kawe ado akoptaba mawaina ngahakta sisinagi idomsa ibema koptaba batin amata laitre amakhak sidi chaksa haijanabada sisinabagi thamlibasini idomsa do thogli adudo nung ama tawraga yaithoke bra ama tawro sanahi do lambida baltin do nung ama pairaga kang launa kanna yairi ngamdrada togi da sidi horen mileba mafamda kok amu thadaraga khudak to kopa sarake sanahi do hogatpaga lekai gi manawni pathokpa nawton de thengne ai nawton nangdi uda koirena kaide chatoino che college chaluge tholaini chakti jarabo hoi chakti avemana college dina basinga chak shelena class 5 yong tholaga chaminorogi hotel amda noigi punsi se yam nungairam de mali nawton laik sa phajana tamba chaba ngawbu koiba su phangba chi nei ba punsi ni che nong phadoki wani da college ka ba haijabagi wani college ka ikang ka de da thabuk suba chatpana ayamane idi tu ngarang u subada nongthangna khuta thombaini khubi pumba horeise as nangba phajana yenga tawa ro nawton che selfie radi kemta na de da ado che aina wada kainam ta hangi ta seloido adum thengna khidrobo sanahi do sakhum oli mapi ira chili nawton ai atopo khanre ai isani isambo semdok chanaba yang katna honari ta seloido fabani ko che afaba midi mi khuding mapu loina thajagani adubu chena thajaba pumba manghan bikre aduga moiguma mi amana amuktang thajaba mangkraba thamoi sokna waraukraba amuk khana halaklaroi moigumbade chegina nakta che ai chalukhige munawgi gari machada puna chakadamne hoi thengi chaluro phajana chalu ko nawton sanahi do lambida tumina lepaga lehawi milawai da changaga milawgi mobile da Facebook amta pai ge haike sanahi do milawbi hoida milawga family milawbina madi Facebook da ukidaba ko ina sana ma atopa account ga pai khrajalo
Magi Instagram do yengo. Aidi Instagram paida kuireda net yam chayena. Antudi magi number do amuk chatpar yengsira. Chattabani. Ma layeng ba chatkita bade masak sung ukhidraidi. Antudi Mangalda message amta tharaga hangshira. As kaisu hairoida. Mi thap yam chenmane. Milaubi. Ai messenger da message thagi. Halakpar yenge mobile do piro omta. Sanahi da milaugi mobile do lauraga Mangalda message thazili. Message hal adi ta seloina layeng lido. Kaida no hangukona. Ko milaubi. As hoi message hal adi hangi. Yam phabani seloido. Miyamgi mateng pangbada masagi areba pumba yonthoklaga pithokpa ngamba thokna phabani pane. Ado miyamgi mateng phana pange hairasu masagi mara leitradi ina khunba sel paiba midi oitrine ko hasana seloise. Ita aingonda karimna bu haini kai ba pirano. Ai hauzikti ai henba karimata pamdi. Ai ba nungsiba. Thamoi sekna nungsiba mi pame. Ma khak pame. Ma haidi kanano sana. Nangbu kardagi kautharambani paduna nangbu suknung nungsibiram jiraba. Sanado phuklauna hawgatlaga. Nangi fagido matang sade. Sanahido sauna thoki mitlaubina. Puksel adagam pikpi nangbu ikaiba khambrane. Karigino aduk yamna phaba mi amagi punsi nangna manghaliba. Ahen ba haibase afaba puksel chawba napal yawdaba adubani. Ado nangdi kar atang batongba yum phajaba leiba sel paibaduna afaba puksel chawbani khale. Ado haujikti nang phajaba yumdi lairadana nongmata phana phawa tongbu phangawdaba kardagi kauthabiram laba matung wakhal lakpadudi wakhal laktawa minati damadi masagi ida yawkhrababu lai laktana sendok lokphaw ngamdaw nate kanade game dum sanaraga leithoke kana leijadaba orphan home amadani ima khomdon bido cheng hawai peifam kaduda tumina family aduga ahal amasu sangli ahanduna ibungo siloi ngambado kada de bulaingli haibageni mema masang masau kidabase nungaitene tada aphaba midi laina pa mi haibaduni kada de layengli bano haibasu khangde hangpham su leite hanguranuda mi arakpa khuding hanglaga leire mateng pangba lakpa mina maada hangena warungna basu yawrabani karigi warauga dawribanone tada khare hena loina bamina khare hena nusiba haibasidi masana tabani manadi kanaguma mi oi amatada haido kanu haikhiba wado ai ngasi su kaudri mema kari wano tada ngasi aikhoina orphan home lingkhatliba chawraba lamse mana kathoklamba lamnidana lam asida natana haujik aikhoina leriba yum asisu mapana hinglingai magi sabirambanidana tada madi aikhoigi laini mitna uba laini madi adubu ichado ukhidaba numit masing yamsilagle tada mana nupi masaduda kari lalu bagino isada sukwa bachaina piram libadubo mana mi masak khangdana thajaba thamlubado maduni magi maral mana layeng liba maphamdo ai kadaidano haibado telephone tawraga hangke namit kharani hawkre America dani seloigi masildagi sor honaba ventilator lokthokre aduba seloidi ICU da leiri wa ngangba kharangam le hairagasu ningthina phamba ngamdri masatol hainari Dr. Lembinaudo seloigi makhuta pairaga ibung chak chaba yarabanina chak yam chasiko chage ado ai hospital da lei haibase mi loina khangkhraboicha haidiye kanabu haidino pakhatkano aibo mafam sitana pureise Manipur da adum layengba yadabra ibung hoyaye ado mafam sida khangna chanaba leibaga imana mirolitabagi wabaduga aikhoi imaga babungana mafam sida layeng lagena ibungbu mafam sida purakpani selbu kayam changkhrage ai layeng bada adudi
Kona hospital na bill sabir ani bu. Aduga khangdoi ni. Ai Manipurda yam thokningi chal doctor. Ibung bu layang li khangan ganu haidai ne. Punsi chu pamang khra ke khale. Uhan khra ro ge khale. Awat pana thalaba punsi se. Ichal. Nungsiba haibasiga. Minungsi haibasiga. Ani sina khenari basi karino. Ibung minungsi haibasina pukchal chawbadune. Aduga nungsiba haisina thamoida phaurakpa aigi oiningba ihuladobune. Adudi doctor. Ngasi engonda phangliba miyamgi nungsibase minungsi ngaktani ko. Nungsiba haibado amata yaude ko. Aigi damak punsi chupa lepkanina. Mangda lepaga wasakhiba maso. Aibu nungsiba oiramdre ko. Minungsi amagi wahai oirame ko. Minungsi haibasidi yumda yokpa sa amada phaurakpa nungsiba aduni ko. Ibung nang kaidaurage nang ngasi oiriba phibamse karino ohenmano. Karino ohenmano hanglakano. Kanana ohenmano hanglo. Aduga oheliba misak adusu. Ai ishane. Ichal. Aisa sel thum yamna paiba. Ina kairak yamna khunba mi manra. Aina miyamgi mateng kaya tawbasida. Ado hojikti aige karimata leitre. Miyamgi loina kathokre. Maramsina ai hojikti yamna lairaba mi ama oire. Ishagi leinaba yum phawba leitraba misak ama oire. Yum leitaba mi de lairaba na traicha. Lairaba ni pabu karamba nupina pamgani. Hojik matamgi ahenba pamba nupina. Aibu nungshirabasu apambadi poklaroi. Maramdi hojik ai karisu leite. Ibung nang hakta potha wayam nangangladi isa loina sonthaраklani. Aibu wayam nangangkraba. Hoi yam nangangkre. Aduna na jamful amukta sasinsi. Oh imala ambroga sige. Ai night duty ta bagina sida chak chai. Adugi aigi room da ibungi samphut se phutbi bani. Se ai samase ilake ko. Chamas khag ilakano. Jamfusu yo holo. Jamfu ne ibungi laktui se. Yes. Ibung hojiki do engon dak nei raba. As ai diba se samphut yaw ba samase ilake ko. Asom da nga hangi hanabi do hipna. Hospital se amuk tamna raglabra ha tombiya. Ibo tamna ba na timi nokpane. Adubo haiwaniya. But na tamna ba haibasidi noklaga tamna dawni haiwaniya. Ibo mina kalda tumi se kiba yawnare. Anaba loina yengnare nangonda. Hai akiba wari sarabadi kiba tabani. Nokning ba wari saraga na noklibaduni. Ado ai isu hospital sida leirakliba sibo phanadi makuire se. Tombiya aibo namit kaya ni surage ha sida leirakliba sibo. Ibo kuidri chahi amaga tha amakhakta mangairi. Kariya chahi ama hele haiba. Hoi chahi ama hele haiba. Nakaldagi mau amana. Othok umasuma ben haibaduni. Phagi tarini ibo tha amadi pharamladra. Kariya tha ama haiba. Aduga aina nari basina kari leina no adudi ha. Tombina Ibo yari nangsu chak sathong na batausi. Ai siugi ka dagi inthorok pa anaba bu kari anaba oinege. Seloigi manakta mama ahanbika manega do tra ising purakli. Dr. Dima raun chatki baro mabo aisu thengnaraktiene. Mane ichalna tha anita ngairamlani masu lohongdobu matam. Adu boidi ifurup ireisa natabadadi yumpal haningde. Mafamsida mitei kai ha amasu leidi. Seloina tapna Nene miram da leibanina masi aikhoina thingba wani. Mafamsida ifuruki mising yam leite. Thawa inkhang asobu tawba amata leite habi.
aduna ichal lembide doctor su oiri aduga loina tinariba singa dusu miram gi mi oi ngaktanina miram damsida yum panba masana tabane hingnabagi lanfamda miram da thabak thiba sakhiba kaya sel gi mayaina mitop miyan cha singda mayum pan khiba ije isal kayana aikoi gi furupu mang thorakli ahan bina lembi naudi sida pokpani bungo ima mana sida pokpagi shune mitop ta mayum pandu sisu mafam sida Meetei napa doctor masing kaya bu leibage nupa di tokro doctor nupi so lembi khaktane hospital sida uri base khangde ai dine mitop ta mayum su pan palhaning de ibunga nang manipur da hankranu ba nang ekhoi lembi naw si puraga ne manipur da sakhragera nang di mi su phai selgi wadi kar imata waningai oidre lembi se doctor ni seloi do isan gi wa do tana tana nok laga thongnau gi wang ma da uri ve statue of liberty mitam do da yenglingai doctor lembi naw do thongjin da lepaga leiram ba do seloi ni he uri seloi do khangpre khangi lembi naw do seloi da yenglaga leirami seloi do lembi da yenglaga wangang hauda ba phaida ima doctor lai isal do khangpre khangna America ko isiko ibungo America gi akoi base tha ama koi ga photo kap siko ahan bi do khaude mi ibema kaidawre kari kawre thongjin da lepi badu bo idamsa hoi wari nungai badu da tari ni hei ai di moi gi wari nungai basi yaude ko idamsa su yausilu yadro wari se ai khoi ni na hudo ko malida silang badi hei khraba ibung na singbagi khomdabi no oga lei na tro seloina kemda khangda basana duna moi kai wari sanari no ha doctor ima noi bo hoji kari wari sanakige ai khoi bo kari wari sakhige ni ichal ha mane anduni inama ai khoi na kari wari sakhige ba lembi naw na suktok laga ahau bagi wari ta haudra sune film loiram dai di loina ta haure loina ado ibong nang ingoda doctor ko bada kaurano ming kauro isan ga han biga yeng naraga miti khanari seloina doctor kautradi kari kaudaino ibong ai gi suming thole ming kauro haibani kahina aisiba isan gi ming thon raise ahan bina hai isal dudi mane gi mini ni hebungwa atopa ming kauramni hangu aduni domsa isan da aikhoi ni ne gi ming ni ai gi phajaba ming se mi daga kaubira no seloi masada kali ming kaubano hangjau ware anaba mi phawba simai waram ai wangang ma chadongna lakna da nong leire seloi gi wahai do lembina hai phet ikai bagom sakpham ole lembina do wa on thoklaga ima hoi chakti kamai tawre lembina do seloi de sungeng yengde seloi di lembina do yenglaga makuta thiliba trip ya liba mari duda amuk supairi nang adu ko pai no isanga han biga do khangpre khangi seloi di lembi naw do on thokpa meeting amada mammi ta lok thok laga yengli si se yam leng bayan da bane asu koina drip ya le ise khangdro na koina rang duga na sam duga saum hek malaga seloi di lembi naw na tarot ibe mo ong duda simari se ising tarak da bagi pai bane hidang mahita di do thoina ta handri nei na nang doctor natradi doctor na tawbada adum yengo thongzil mapan da maring nupi nurse amana kari tawbra doctor kana lawbade asomda heart patient ama khangbani ni doctor nakana leiba hanawi du so thongjin da lepaga adu na karamba laina agi karamba layeng pathap no kok layeng bagi pathap la hai shu tombia isu narasa mai khu yawbra mai khu amok ta chinge mai kheti noi gi doctor asigi isau sidagi chamlage mai do ha seloi du nok pakana khangli ahan biga ichanga de hanubi da pakhana yengli lembi nauna ibo hospital da mai khu sizna baya diye tu adu theli se yengo hai nangi nasal da mai hobadu da mai khu chamling lakpagi wani ibo nang suna sagi kadane phajana layuro natradi horel aina hidakta slow poison kapsilaga ne soidana halani nang maring nurse to nok laka hanubi da chingaga thokre
Hanabido mapuni nungsiri bakaidoni peri peri chaki. Seloina lembinaw dengak na amuk yengli. Hanubina nurse to da. Ibema, Horiel ne, masigi doctor ase. Inakta sang halakanu ko. Ay masigi doctor ase am naki. Nang susang laglano. Noy ani manaraga ne, ay buhato ini. Hidakap silaga. Seloy gi kada hanbina. Ibema, nang bo mi asi ana thoklaga. Nang wada tay na bibatari ne. Idam sa, nang sung hakto tuminalayo. Isan, Inama, ay dito minalay ko. Ibong nang dito minalay doira. Nine, ayam ki. Kasi yam tam na yung asisi. Lembinaw do seloy da sauna, subto na yung lagan nok padok hangli. Doktor, ay ginaton gi gas pipe se, amok kayo dari doktor. Nami lau thok laga sukto lagong yung lay do na. Mami si hen lau thok laga yung lay ni. Ibong Migi su, mina kong na naba maming tuanzari ba do, kakbiyo da na. Ima, bus driver su, he bus driver, bus kamo na itong kauri do ni. Nga pa mi kauri do di. Adogi, doktor ko waiwani. Okto driver su, okto kamo hay do ni. Idam sa, nasa na pa sa, hida kapsilaga hato asira, miyam no isin mande. Siloy do madam ta. Sidi, ay ngonda thiliba dripse tumina satoklaga mondara peladara kaidanuma namsin hawna fani masi ingtapa malaga sono subisigi khutane lamsi siba tari soidana isalna ibema nangbo ibungo sina siba na ba thoklaga nangwada taina biba tari ni nangbo ahanwina kariya isanu ba siba haiba hai ibungo nasal sigi maming lembina kaubani Nang mangwanda niya, am thuna maming amuk takaw. Sono subi chal. Nati. Ahang. Isa lemina. Nungay riba nang ba, haujikan sibo. Ay di am nungay ngo. Kay insang sarke. Nang pung kaya dahawat ke. Ay na wakal hektarak pa day. Haujik pao ba, pakmung sida longo ka sumhipasa. Yam ti nungay ngo ay di. Isa lemina, ko. Nang tuminam talay ko, ay hidak semli. Sidi mai maong se phaijuk kupsilaga tum hawna fani siraso hida kapsilaga mangoi karioi sijarage seloi da makok tu makhot na mana phaijap to makok to kupsilaga tumina laikre lembinaw do seloi da yengna drip to seloi da yana yengaga nokli masa so na hospital gi famungda namik kayani masa leng bangamdana long ni hiptuna lairiba seloi da di matamasi yamna tapna chatlabaso mayum panba pam driba lembinaw da di Matamsi yam kana chatpagum lembinaw gi wakhal wajari nong ma lembinaw gi yumdani lembinaw gi mapa ibohanna ibema ai khoi ni ifrup ki ni pa pa me haiduna su matik chabani pa di phangoi ne mafam sida hotel boy gari samba yaw hospital wai shit ba taxi driver lambi gi matai da hawai ka ngau yon ba makhoi gu Meetei nu ba khara mangai re nang na phangdoi Aduga mafam sida lairiba Meetei na ha matik saba masing likna lairiba singa sisu mafam sigi nupi lauruga laiba ngaktani nang na matik saba Meetei makhoi paame hairagati social media da nadraga matrimonium da hapaga thiba taba America da laiba matik saba sinpham paiba Meetei nupa paame ai isamak New York ki the Mount Sinai Hospital da doctor oijari na hairaga ha wari asigi mathakta panjariba hospital ase New York ta laiba hospital amagi maming hapchabani Pabo ai isa sel thokjare aduna ai galamba chaba nupa amuk thibagi mathau ta dabra khale Ihe adu yadi ne bema iramdam Manipur dadi masi chatnari bani iramdam Manipur dadi nangna IPS oiradi IPS oiba nupa amada yum pandaba yade doctor oiragana doctor nupa amada yum pandaba yade college ki oja oiraba Natraga masagi senthok lambi chauna leiraba mido masaga chanaba sel paiba amaga yumpan minadaba yadabagi chanabi leine iramdamduda bazi adoini mafamduda manana chawkhatminaba manana pukchal sengminaba mi chamada tara phana leitrido tara phawba yamale chamada ani phana phawba leiramoi ipangpangna pukchal chawruba apangba amaso aikhoina layeng lisini
Hey, mi ta ni nang bo. Itai ma lekhi gum taw bani ne. Sono chu bi nang bo. Ha. Idam sa le hai ba. Kamai tong ne ide. Idam sa di masani pa chai ba yan da bani. As mani hoi hai ga mana kong dala sing men ba mi kang bo ne moi di. Adu ni ne aina hai she. Soi dal taram la ni. As kainom khan ki tare idam sa na ise. Kamai tong ni si de. Ta khradi ikai bin loi ra ni. Ai soba wa se pangang de hekda ngang khi bane ba ado pukta di kem ta lei jaba na te ba ise ibema taram asu phagi ta thoksi sono subi koki tu ba yaw da bi isa na pi na ngang ba bo hairaga ha si thona ba wadi baji na hudori na tra awen ki igam sa lei khibra pa bo ngai kho nang ge do ai ngon da ko ba ma ko kari kawrage pa bo ibema nangi baji amuko pabung amuko tawdo adubo haibani phani yam piklingai degi semdok na bo hotna bo hauji so semdok pangam dri ne baji chinda lakpado adum kau khredi ado khwai sumbadi ipa kau basini ko ngasi dei ipa so hapsila dabani ko ipa pl labani heidi nama di ngasi gi ude magi english man mamak nupa do unaba chatkibra baji english man ga chai ni ko ngasi Iram dam da yum pan ba pam da na American da lei ba baji pharaga lei sele aduga amu miram sida ai se miram gi ni pa da nga yon ba daw na yon na ba hotnari ba se ai saur ta na tha le bak da Englishman thiuro na ka khat khini ko ai ne ima ka loina hai gum la da nai be ma nama si tha le bak da ka khat khrasira masi yam na yeng ning re aso ba yum du gi ka ama da gi seloi hangi mama ahan bi do phi khara ko la ga thokle ije phi do ibe magi gari da hapchilaga ibe mana puhalasi idom sa phi do gari da hapiramo ai bukhrage hoi ai hapchilamage yau baso nang na hana yaudo ba mali idom sa ai na car oi bani na ai na hana yauni kai dare ba bo mit khuyeng du ba hawdong no hoida yeng ba daw na yengi du na ingonda nang di nangi car du da na dom sa ga punna sakhi ba di kari kai ba nangi car do na tong na ba sit pan bro ha ibo hal ibe ma se ko na la ke hairi oirini ai shu lambi da pot khra lei do bo lei ri as baji nang sa engon da ikai ba phajana pi ri he ngai ha kau tho koi sum hairu ba sibu idom sa ai khoi baji ne idom sa se ai gi car da yam tong haning da ba male adugi car se idom sa thoro korea car na nang na tong haning draga engon da tai na ba ai bu car thau ba hai ba lawai nupi khunggang nupi san gari maning da tonglaga chu zabi aibu car thoba haiba iteima tanja phangingei car thoba tamge su tam horo aduna phadau male yare baji mi dane ikai ba hansin piranu idomja chalasila poto ibani lambi da lerasi cycle phawa tharak da ba aina car di thongni ai di chahi sukun da ngai ri do ibo hanna mathangdi gari ga se nusit loina thadok laga bus ta chalhange khangni bana namit kharani haukhre seloi so cha ba thakpa tapna yarakli hospital manungda tapna chat tamli seloi da lembi naw ga phaklang da makhutu ngara ga chali hospital manungda ni lembi naw na seloi da aina talap chari se noi layang bagine hoi khangi lembi ado nang na khuto phaklang da ngara chali do kari gino haibani da phaklang da ngara ga chatpa kai darga lembe nang ai gi lengjum do kolak pa kai doge nang mi kom na ba istiar sida dok law na intha khora ha selai do masa soi lawi lembi nak dap law na kwalaga as phar yam ngange doctor na isa soli bani na angam ba se yeng thaba yam ki ri ai phagi da wani bung ai se nang bu layang liba doctor ni aina nang sa pha phadri phawba layang ga doini doctor ai khoina layang liba mi oi patient sa kari oino I khangrei bung kange j doctor amana anaba singsa simfoino I he nang adu de haino nang layang bagi sel sa aina ni puthol ise seloi ne ikai rapna kai nai sei sa aina ngasi hospital da lei se nang ngak ta dobra he
Masi hospital gi doctor amada khakan be yade ko ibunga. Hospital amada thabak toba doctor amana masagi hospital da phongna sel putholaga anaba patient layeng ba yadabagi rule khara lei. Aduna masa ibungna tomda dum khango. Aidi nangi mateng pangbani. Yaya lawba yade ko. Doctor. Aikhoi lamdadi doctor na phone na mateng pangbusu adum thengni. Aikhoi lamgi hospital dadi. Hoi, pangba budi yaye bako. Moi yana bagi oiramni adudi afaba thaba oibanina. Ado pangba yarasu adamaina pakna tawnade. Adugumba puksal changba doctor dine tangna le. Aduga hospital gi rule khara leiri. Adugi hekta phone na wa lauraga mateng pangna dabane. Aikhoi baji budi doctor oirasu layeng bala aga selfie bangam daba sing mateng phane yamna tawkhrabane. Madi senior doctor oibaga kanamatana thingba ngamdabane. Hoi, migi mateng pangwada thingphamsu thokte. Hoi, adune aina haise. Law, asomda chase. Nakhuta, aingonda golo, nakhut yeto. Seloi de wangang khidre. Lembi de ikai rakpago, mamai mamito sakham oli. Aidi mi amagi thawai kanbane. Masida nang aingoda ikai pham thokte ibung. Pumnamak matang matamna mateng panghanbane. Henjinba wakhal khaningai oidi ibungna. Baji su doctor ni. Masu migi mateng yamna panglame. Mana thabak jagi pothadringai. Baji na Manipur da leiringai. Ibungna leitalara kayagi mateng pangkhiba baji na khange. Manipur gi hospital kayada ibungna anaba kayagi chaurba mateng kaya panglambagi report baji na thengnaki. Masida sunatana ibungna hiram kayada lona miyamgi mateng panglambagi report aikhoi babungna loina khanglaki. Ibungbo mafam sida puraklibasa atai kanana sunate aikhoi babungna ne. Ado doctor na karigino ai sel putholaga ai layeng birise. Ai nang asai na doctor haibase mi kanbane haikhido ibung nang tahodrabo. Nang bunaru bade nang na phau taramba nang na mi da mateng pangbi thabak to loi kaurabo. Kaude adudi sumbit da mateng pangmane leidana tawba nate. Oh ado aigi sidi nangwanda ne bitta mateng pangmanate selam leibagi pangini. Ado noi doctor de migi sel putholaga mi patient layeng ba yade haidudi. Haima, aina nangse lona sen putholaga layeng lini haido tahodraba. Eh, mi loin takhiba tare ngasidi. Aina hona ngangi se. Taru keso. Inismen ngaktane sitlarise. Eh, inismen haidi kaino ibwa. Englishman hayuni no panang ba. Aida lay tha tawrine. Phagi tawrine ga kemta khangde leisabini kaina. Mana ngangbada tawi. Seloido lambi mamangda yenglaga lembi nawgi maring tumda ikaina koningda kolaga hospital gi lambi gi anaba leiriba kaka singduda yenglaga chali. Lembi naw sa seloi gi makhwangda khut oina kolaga makhut yetna seloi gi makhut yetu pairaga chali. Lembi naw du chana matomda khali. Luhongbagi matamde naksalakle. Ado aidi luhongba pamtri. Pamde haina yadabasu yaroi. Hospital segi mapuna aigi thabak se happy bane. Anduga aigi lohonga dori bani pa adasu machani pagi mamana bane. Aiga haina sinari bado. Lembi naw du chatpa amung lepaga. Aibu lohong bana phadoira. Natraga thabak se tokthokpa na phadoira. As migi makhada leibasa yam waida. Aina ngasi isana yadana lohong dori basa. Thabak se tokpa pamu bagi niko. Thabak se pamu bagi aina supam daba Englishman amaga lohong doriba. Sel gidamak ai Meetei nupi ama oiraga mitop miyan chada yum pandoriba ngaside. Hera seloi. Seloi. Ibung masigi makok layeng bana pasidi ayaw na phaklang da nga dana chatleirine. He seloi. Ngai khone nang ba. Lembi naw do seloi do kau dana onthok na nokningba phibam amada tanari. Manipur dani sana hido mitlaw gi yumda lai. Mitlaw do mobile da game sanaraga leirame. Sana hi changlakpado mitlaw na ui. Mitlaw na manggol dagi. Noi mangal do message halakte ni sana. Nana dilen biramba nupa do natro mangal haido.
Sanahidu mitlaugi manakta phamlaga. Mangalda tinaba imanaba ni mitlaw. Adumay haino. Mina taraga lana khankini. Ai nangi mobile da amta sizinage. Nangi mobile dudi mobile mapuna lahoraba natro car tongbaduna. Mitlaw nangi sa ingonda maisak piri ba haibadura. Ai nanakta sunglak laklanura. Asumba harade thamoy laiman kabani bema. Ta seloida yam nungshibani sanahi. Maham phabami ai pokpadagi thingna khidri. Aphabami de phatabami na yam laina manghan bangambani sana. Aduga nangnasu mabu yam laina manghale. Aina ma manghan khide. Aina ma manghan khide ita. Aina haiba mana kar isu ya khide. Hingbada yum inkol sel changi haibasa. Magi wakhanda laikide. Magi aningba apamba khak tawge khanda mine mati. Magi aningba apamba da maning tamni hingba pamlade. Aigi kari mathau tarige mangonda. Magi punsida. Noina aikhoi anigi maramda kari mata khangba nate. Ai nangna haida wakhalama ita ta disana. Milaugi yumthangnabada mau ama leibaduna milaugi mamukhida. Ichia milaura kapi sa kiempo bai kapi oiri jala. Hoine amukta bu yengluge ne. Khukapse mawang mari lama ita ta de. Hoine ichia kiempo bagi bu asmaina kapade. Game ga karade jagoi sage haibe wani ni magi se. Aisu lake iche. Ngai khoi iche. Aigi mobile duna. Oh. Isa na pin ang pai daga sakrabra. Ibema. Ibema. Mobile pai bro. Maning dagi. Ima, ai game sanari ye. Kariya. Game ga loina kakraba do bo download amuk tawrira. Mai lakte. Mobile do thunam to pro. Ima. Game haidi nang na mobile da sanaba jwar gi game do ne. Hai. Antu nang kari ki sanau hai. Ha. Nang phuge le ramu nang. Sonda mukhi do sangle. Ibema sana nang laklam libra. Ine sum koirakpane. Aduga mitlaw nang na kari ki kapi ba. Ai na te ko kapi do ima. Adu di hodong la kapi do. Ima sana ne kapi do. Ine kang na chikpagi namanda na kapane. Adu di kang na chikpa mafam do. Kerosin haizilaga mai thasi. Ai kerosin lokthokluge thuna phanaba. Sana thongan thoksila thuna thoksila. Game sana phom khangre. Hoi those. Imada imunda leirika thonglan silam momila. Hoi lon silamge. Moi anita thongalda sana hina. Mila. Aigi mobile da ta sing khuna lokre. Mana leibanina. Thodokse. Mana igi isa soke horakpadai. Aina yadabadagi haurakpa chingkhugi ningai ni mila. Ado nang na isilana khandanaba nang aina lidai wari se loiba phawbadi munna ta nana lohongni tarambani pandabo Meetei rane mayang natro ita wari se hana ta ko sanahi do magi haukhrabu wari lire sanahi ga seloi ga khangnarakpa chahi ani hairakle nongma seloi do sanahi ga mobile da wari sana magi yongadaba inkhol ama yengle Sanahi na phone da sauri. Karamba inkhol no nang na ta mu yondori baduna ta seloi. Lambi wang mugi duni sana. Aduna kaidongna ba yondoi ba. Ngahan Facebook da kini ani fail oi habadugi mating pangna bani sana. Ta seloi. Nang ngawrabo nang ngatori dubo. Nang bhot leptoi ro. Natraga mingsa tali ro social media da. Sana. Ai mingsa tan banati. Mi oi bagi thawai kan mane. Aduga ina ngasi fawo mateng panglise kanada su wari lidi migi mateng pang bagi pankhei haiba amasu leibani ko ta seloi aikhoi ni hingliba mafam se Manipur ni kaungno nangna afaba lak ama tawkhrasu asoiba ma hek tawrubada nangi tawbi malpumna ma kauthoklaga social media da nangbu miyamgi yeknaba amagum yonbirakani nangna tawkhiba sing loina kawkhini sina si oiresu migi mateng pangbada khari yenga pangsi ko ta seloi Aduga ibani sumi ni haiba kaurisi. Ibani yum palakini. Yum in kolaitana aikhoi kadai de leidoino. Is. Aikhoi gidi miyam leisi di sana. Ta seloi. Nang nakok to yam thina chai. Ya arai. Phone thamo. Sana.
Sana aise nupi thiambagi thaba amu leidori ne gise ingkhol on bani paduna seloida ibungo nangi ingkhol se point tara taruni nangi se fitta yondoira point da yongadoira fitta yolagadi fit amada lupa lising ani hairo point da olagana point tamo point da yongira fitta yongira aigidi kharthuna yonba pame as ima sung la aini tawrise ahan bido lambi da gari ama thaukhibado yenglaga lambi lalai aduga changlei ibungo nang masi amuk yolabra ima yonda yatre ibungo nang nupi angang thirakhini nacha leirakhini chada nongda leirakhini kaunu ko ima ingkhol se sijinaba nate sumaina lemna thamaga kai kanarige adu sharupadi migi mateng pangwana phatroima ibungo ingkhol haibase manba naide ko lemna sumangoi nang nupi thirakhini kawano mi oiba haibase mateng phana panglasu nang na kaino ma soibada nang na ngasi tawriba singse kauthoklaga nangi asoibada tin season birakadaba ngaktani ima aina asoiba tawdraga loire dugidi asoiba haibase aikhoina tawdoba nate matom ta soirakadabani aidi sikrani adabu lehoriba nangi su khalloibungo nang nupi thirakhini nacha leirakani nang na hauzik araiba lanthum loina yonthoklaga migi mateng panglibase nang na kanada bu khangan ba leikrabage akhangba mi haibu anaba imumoi manga tara mangaire adusu anaba phakhibaga nangi naming phawba kawramlani kanadi nupi thisinaba tawsi aina manang matam sadana laikidaba thoklabadi nang soidana ne ngaudana chalhauba tari bungo ima sibagi wari sarakino amta baji ningsingle aduni aina hairise napagi misina chamna siba oradi phaido lan thum kharagi khara hendo henjin tawnabagi ha to asi masigi wari se nang na bithi jinaba taw hari basini ima aina ngase lam ingkhon kalak pangam drisai baji gi puksel chen baine napa ma pukphai miyam gi mateng pangi hairaga so nang dauna lam loina yolaga mingonda selfie thokpadi tawdabani nangi ne na khaklaga thamlamli bani mayam se nupi thina ba taw ai change ima nupi ne isau langbaga noisa isau amlangi lam on bana paduna ibungo megi mateng pangbada mingonda khangan ba uhan basa yamna phai khali aidi maramdi mayam sunangi mataw tamningu phondoini seloina wa thaidok laga tamo ingkhol se amta go onkhise seloigi mapado lam yena bada seloigi makhurana mapado thangna yalaga hakhibadai mama macha yum hongdoklaga leirakpa chahi yami nongmani seloido hospital da sanahi ga anaba mi unari sanahi na seloido tumina nangi sel se lupa kayano laktarani sana yamale manga piramo yarui kini transfer da waini konaroi ta seloi mi amana kini anoba hapaga hingena hingabada chahi tara khaktani madaw yaragana khari hena hingjare nang lupa crore ama piraga layeng laso chahi tara khakni mane hingdoise adu weragana chahi tara lerga amuk aina kini ama amuk sinbia lere kaino phagi ta halakano aina haisi ta seloi ai horelam da hankhibada lupa chamanga da pokhige lupa chamanga digege insana bi lekhina bane ado nangna piningdra di haire is nasaktuga lupa amada piroi nangondaina nang aigi thona hapi dabai sanahi do seloina phagi tawbani khangdra male ikai rapna ta seloi ai sida le heurake nang changor sida adam phamlamuko masi lenglamganuko seloi do anabagi manakta yam chamna lepaga ima gumbe inaw asigi thawai kaningmanbagi aigi ingkhol lawra ama yolaga inaw sigi layengbada mateng khita oina naba lupa lakh tara se ima da sinajaram ga hena laksabani angang dugi mama do seloi da yenglaga hi hi kapai anaba angang du so phamung da long ni hipaga seloi da yenglaga mapi tap tap tari angang dugi mama na isa ki thawai hinglani ko
Isagi thawai hinglani ko ibungo. Nati, nangbu miro, lairo, ha ibungo. Nangbu miro lairo. Ima, adumai haino. Se, khawsida selsi yaurabani. Wa alabadi amu haibiro. Aigi phone number su yawani sida ima gumbi. Nakaldagi nurse amana. Ibung photo amta kapsa hauge ibungi. Kau kano. Mateng pang bulak pani ay teacher. Aduga kanam to daso. Ay na mateng pang zari basi utopi gano. Ibung mateng pang wahay basi yam payi. Aduga mateng pang laga social media da utbasi so yam payi. Ibung gi mataw tam na rakadoy ni. Ibung gumba kaya thoglakadoy ni. Doctor ama changli. Ibung o. Nang bungahan cancer patient amagi manakta. Lupa lang ni pa mateng torambado na trane. Mani ne. Ay Doctor Marup America dagi lakpa ma. Unaba mafamdo da changbada uhawbani nangdo. Doctor, mase mayam da haibigano. Mayam ay amuk lakjagi. Imagumbe, bunga naba faramoko. Doctor, ay saluki. Doctor yauna mayam do seloy gi maramda yam ngak na wari sauri. Seloy do tholakpada sanahi do masana na pa amaga wari saramba seloy na lamna ui. Kanano? Sana wari shari bana pasina. Meetei sunatini. Seloy do sangsin bagani pa do hospital mamang da kamba. Lakon kontrapi ba lang trick lang ba kar amu ba do thauraga chatki. Sana hi do kar do da yenga ga leiringai seloy na. Sana. Kanano sibo? Khangdi kanano? Nanga khangnadraga kamaini wari sharmi ba maga. Mi asidi hospital gi anaba lefam hangmane ingonda. Oh. Ahidi pakhalure duna car thobasida as loire he nangsu ado nangi hongasu car amadi leiba yabani gari masadi tokro okto da chali se matam bamudra bara singse tha ama tungsiladi hongasu car ama leiba yarani nga hana car tonglaga nunghaiba pamlakna bani bema aduna okto da dum chase ta seloi nangi wakhalse Manipuri film yam yenglamdai male. Aduga ko na IS officer ga oiraga tholok to male. Aibo hero kumana fadera. Saksiga. Ha. Se, beg to piro. Lupa lising ko ne. Nangi sizin na bane. Sanado ikay na sel do yengaga. Yarni da siloy. Kon laitraga hairake. O, hojiki na pa do na sel pirambar sana. Karina ta siloy. Wathi mongang leiduna. Aina haidi kasaida lupa sa mga hanglamaga lupa lising kun law yada ba sida hangmani ta seloy sel siyame lupa lising ama khapiro se kun sa adum hapsilo hoy sida hapiro moy ani do hospital dagi wari saraga thogle namidang ni seloy do mobile do pairaga kana ga no mana wari sarisibo simoy ni busy am talay tabane kaida bo yawar jano ha Ma horel call tawjarak lasani. Kanana phone tawrishina. Angong ni. Hello, ita. Uda koi ita pufaba. Nang bukaram kram leli bagine. Ita. Sibida puba yari da balam singsa. Yolaga migi mating pangli. Phai ita. Ita una igi imagi thawai kan mi bagi lamande. Ai mathangi mabukta singi ko ita. Hey. Ai di mathangi mabukti pokningre. Aduna handagi mabukta singo. Aduso Chak chara mana lamal adum kopira da banai na. Adudi chak chara ani dum kok thoke ne ha. Ita ai thola ka dore. Hek thola baga paw hairaki ko. Thamai ko ita. Angau phone thamkre. Seloi do sanada call tawi. Koi na mana call pai jisina. Hore call back tok jarak lasani. Seloi do sana hi ga unari seloi na. Lupa kaya piye bagari sa. Lupa lising tara manga. Lupa lising manga do na ayanda ba senjan doy ne. Ay di ba piila ba ni nang seway ba. Ado nanga dumay na phone pa ida ba daw no. Amuk ta tawdri ba maong ni na ay pakali ba. Is ngarang do sigari apat pa se hangali ni. Adoy ni busy lay do. Nasak tu ba. Gari lera ba ni na thawro ito ngake. Tali kay nang thaw. Ay di ko na nang naahan balay rakanda thaw ni. Sidi thaway kay. Is gari mapuna gari thaway kay di ba?
Ho gari se nang puja ko na yumda. Se sos da lere. Thoro ai tong khale ko. Seloi de activa pat pado kik ni fu mo humang ta na kauraga. Sanado sugat laga tong laga. Kado mai kai dano khangde phagi tong na dana thauki. Namidang ni. Seloi do mobile do mana kong da thamna. Korino sukui na vigilation. Korino. Man handak tawri shibo. Ima. Ai chak to ko na chage. Ima sa tho. Ibungo sing afaba nate ai yen cheng ni. Inkrabadi chaba yararoi. Nuksi silakpada chaka loina paikrani. Hoi ma charse dodi. Ado nuksi to silaktanaba maning thongdo thingjilo. Hai chak se phara laure hebani. Nuksi sila hebanate. Mondrang amada laiboi tawradana. Seloi de sanahida call tawna chakhum da changi. Call amu chakhidreni. Koin man toishibo. Seloi so thaba khara chenbaga. Sanahiga na mekrani pau phongna de. Seloi de thabak sufam amadani. Dainauza. Ngasi de thabak subase kharangana loshinse. Seloi. Nang di thabak sudrasu nungai lebi yaba minida. Lenga ki thabak ama tanaraga thabak tawraga leibasu yaribani. Chahi angang ni. Laik leishu haidabasu nate. Taina. Aina kanatina dana. Kari sangalaidana. Lenga ki kari thabak phangdoino. Ado thabak tawdraso narala damna laibadubu. Lalun itika sobo ma tawbi ai kaino. Lupa lakra thadaraga. Ina ibungo. Ai wa ma haige. Nang na megi lupa lak pangthoklaga. Sida chek suri basina kari gino shini. Nayamba na hangningi bugo hangsi. Iran laire na so taina. Ai di matamse yam pamoi. Aduna phamungda thonganda lampakta phamaga lagi doi sharukpudi thabuk subana fatro. Ibo nang na khumlakpa pakhumse ising litte aduni tawri base. Nang se la agi machani haina bado chumdori. Pakhumse phajei kanade yum kai pasina bado ima sole. Inaw sana yum kai palakpaduda seloi de phone do lawthoklaga. Sanado wari sadaba koireni. Masu call tarukte. Seloi de sanahida call tawi ngasi se busy leirami. Seloi do haife sounding na. Koin man toishibo. Number ga sibo block thamni jara. Seloi do sanada call amuk tok singe tawbaga sanado call tawri. Sana kana gori sanaino. Imanabi gane nang kai lege lapali singam ta pami. Hoi nang kai da lege ai thilake seldo. Lakano adum ka po Athouba gini. Kaina mana lakano haishina. Ai lakano kaina haribasibo. Hello, ta seloi, ta bro. Selda, account do ina kapo haiba. Hoi, kapake. Ngahak tangayo. Seloi do ingangak na sanahida selkap na ba mobile mail ingay inaw sana. Naw ibungo. Nupi na mobile busy to ina lirek laba. Ato pa nupa koy rabani ko. Una sa yarak traba nupi do. Nangwanda ki thaydaw pa haw rabani kham ko. Tada. Mahade adum ba kaishu tawda ba angang teda. Aiga maga khangnarak lise chahi ani hele. Nang budi na punsigi nupi ahan ba koi bani na. Nupi hai basi karino khanglam loido. Nang di samput ni do. Adu ba ikhoi di nupi chamagi mathukta koirak labani na. Loi na khangi hai tare nupi gi wakhalon se. Nupa hai sidi chamagi mapuni kai na mukluya ba nate moida. Nupi hai basi di ne. Moina lai sharingi matam sidi maharani gumbini. Sakka khara phajakhradi ne lishingi mapuni nupi hai sidi. Marak tuda chamagi mapu ikhoi su tanaba amuk yakshiluri Ado nangi nupi do nupa koirabani chekshilu ibo. Seloi do makok do taranga ma hai petrali. Maramdi seloi na sanahi do yamna thajai. Sanahi bo yamna nungsi. Sanahi na taba nupi amata mitna yengde. Seloi na sanahi kaya yamna nungsi bage haibabu. Sanahi na magi pangkal thauna oiribani. Seloi do sanahi na leiba gari macha do thauna. Sanada call hanjan tawi. Sanahi busy lay. Ring chalaga amuk paida number amuk chatta toina tawi. Seloi da sanahi ga pau phauna bangam daba numit masing yam silakle. Inaw sagi wahai duga sanahi gi maong duga seloi makok puba ngamlaktre. Nong ma seloi do nungthil ama milaw bi hoi dalai. Milaw bi do game sanaraga mangon da law do na phami. Seloi do thongal da. Koi namana mobile si yanga masa se khawang panghai da haishina. Mai sibu game ilai to ngazala. Milaw bigi mama mukhi do
Thangnaba mau ama leibadugi yum karaktagi. Ibema! Ibema! Karino nang napanglaw lauribadubo ha? Mau, ay amukta salukhige. Nang gilagaw khawbagi selmangbagi warido taba nungay. Mukhido sumangda. Ay ma, ibungo seloy natro. Sangla uni nang bo. Ima, ay taral masamta theke ni yengi. Milaw se laitong umale, ising kiktoke. Laitong ba nate hey, masidi ba? Game sanari ni. Ado na sanapi se, yeng badadi sono suba maladra ha. Ima, ay di laitong ba yamale, ado sumabalda. Ado malaga layra ba ni ibungo? Ado nang bukoy dat ira hay ba? Nang nasembi da na sanapi se, hausiti college ukaba pangjare. Kari exam no, yam na suthari ba ni? Ay di nang lakpa se, lai lakpa mali ni ay giyum sida. Ima, ado may hay na gumse. Mina, sumang kumhay rehearsal to buman kitare. Ima ga ibani nangang naise. Thida, ang hau ba sidia? Natay saba amate hengang di. Sound mit lang piti. Mobile mit lang badagi seloy da yengaga. Eh, ay di lai lakpa kam tu uhau de. Ima, ay gi ibung lai la eh. Masidi sen silaga manangan da hekta songkhat ke. Seloy na kintaraga. Hey, ay nang po ba ngamoy ko? Nasani na sa umuk jawarga. Ima, masem da kamoy ma. Mitlaw biga seloy ka mukhiga mangolda puna family. Mitlaw to loudspeaker thadok laga. Sanahi da call tawri. Sanahi do phone paikali. Hello, Mitlaw, kay leirage? Kayno kay leirage bo? Nang kayda leige? Thabak chaliye, kidawre? Kaydawre hang manate. Hausi kayda leige haiba. Mino pa na basali. Sanahi gi pakhom do seloy koksaw bigay. Masatu chungi sajing hawi. Ta seloy garo nei do. Yare, mai maming do palakano. Mai ming palakano di kayno sana. Magi ming do, supan pala ano nga side. Ay na mangonday selaw bodo so. Seloy na handok pa yada bay gari ama layraga pikrabani. Hauziki matamda, magi pusal saw bodo na ne, hingba yagadro. Migi lupa laklang mating pangaga. Mayum da na ayan sing sa bodo pupunsiro. Kale di, puksel sawring na, masada yari wa mitna kong tibong tiril paw ne. Loy na kotok laga, mingon da loy na pitok hidoy ne. Maga iga yung palaga, lambi matay da, bora sagay ba kalaga lay sa hayro. Ay suyaw na, madong na angaw ba sa hayro. As, sana, pakum si de. Mi nangang lise, tao ni nang so. Mga tawbo na chomle kalaga, magi topo kusi tawri do. Madi no piti roy dro. Yung paloy dro. Angang po ida braba. Masama sularik loy da braba. Hausi magi kari lirike. Aduk yang belawin kon mayam do. Loy na yon tolaga, mingon da pitol gido. Ma hausi kay da lay doy no. Mitlaw de siloy da nungay ta na yeng laga. Magi ingkol lay sidi. Mitlaw. Ma na hausi lay riba ingkol do suna. Yon gadaw baging ngay lay riba ni madi. Adu he yon kibaga ma hausi lambi da ne. Angaw bagum sa tawbo koy draba ne. Mamaga maga puna lambi da satloyo. Malem da mangondagi hena puksel chawba yamna laikre. Adubu ma daw na masagi lay na ba yum yolaga ne. Migi mating di pangde. Pawraba, migi mating pangbada malemgi imane hariba Mother Teresa phawba. Ma siraba matung, magi aromba lanthum kaya lirambagi wari tanara ibado ne. As, ikhoy Mother Teresa gi wari ka tajade. Jumila li su khangba nate madui wari do. Mitlaw du seloy de yengaga. Ado nang ta seloy ga wari amta saw. Ay na ngasay dagi ya kongol ka khingang li se nang kebda loksan bangam drabo Mitlaw. Ay ma paamtre. Ma ga yung palaga leifam naite. Ay phone thame. Nang sune. Magi wari hawdora ka dabo oirabadi call tawra no. Ay atopa cell pa ba no pa ama khangnare. Ining thongne. Seloy de le palaita na tarakliba mit anigi pigida tai tholaga. Khonjel thongna ka pasungamda. Thamoy may chak khangbada, thamoy laiman harbado oire. Seloy do mamit manangang sangang na mapi tai tholaga. Mitlaw. Kem hayrano. Aisho. Aphaba saba mi ne. Horsiki matamda. Aphaba mi. Apangba mi ne. Miyang gi mateng pangba mi. Ming chatan ba ne. Thamoy singba mi khakta. Nungsi panthung yawdana. Lama khangde inthubiram gane haibase. Ngasidi ma na ingoda loina takpi tambiram le. Ay ngasidi loina khangawre. Loina khangal. Ay loina khangle. Ibungo. Ma na haibada so achumba mayam ama yawri. Adubo
ꯅꯪꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯁꯤꯗꯤ ꯃꯥ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯃꯍꯩꯁꯦ ꯃꯥ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯅꯤ ꯇꯥꯁꯤꯂꯣꯏ ꯁꯅꯥꯗꯣ ꯌꯥꯝꯅ ꯅꯪꯕ ꯏꯃꯨꯡꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯔꯜ ꯂꯩꯕ ꯏꯃꯨꯡꯒ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯅ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯑꯃꯨꯛꯇꯪ ꯂꯩꯃꯤꯟꯅꯒꯦ ꯈꯜꯂꯒ 이북나 떠름리바 모옹두다 마기 망란 까이키바니 마하나 팜리바 뿜시 마리얼세 아테 까리수 나테 파자바 피 사나기 릭시라가 ꯌꯨꯝ ꯑꯋꯥꯡꯕꯗꯒꯤ ꯐꯖꯕ ꯀꯥꯔ ꯑꯃ ꯇꯣꯡꯉꯒ ꯊꯣꯛꯂꯛꯄꯗꯨꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯟꯊꯨꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯂꯔꯣꯏ ꯑꯩꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯍꯥꯏꯕꯕꯨ ꯌꯨꯝꯐꯝ ꯑꯣꯏꯔꯤꯕ ꯏꯪꯈꯣꯜꯁꯤ ꯈꯛꯅꯤ ꯁꯦꯂꯣꯏꯗꯣ ꯃꯃꯥꯏꯗꯣ ꯃꯈꯨꯠꯅ ꯈꯨꯝꯖꯤꯜꯂꯒ ꯍꯤ ꯀꯞꯄꯛꯏ ꯃꯤꯠꯂꯥꯎꯁꯨ ꯃꯄꯤ ꯇꯩꯊꯣꯛꯂꯤ ꯃꯨꯈꯤꯅ ꯏꯕꯦꯝꯃ ꯅꯪ ꯁꯅꯥꯗ ꯐꯣꯟ ꯈꯤꯉꯣ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯁꯦꯂꯣꯏꯗꯤ ꯁꯅꯥꯍꯤꯅ ꯂꯩꯔꯝꯕ ꯒꯥꯔꯤꯗꯣ ꯏꯟꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯃꯆꯥꯗꯣ ꯁꯦꯂꯣꯏꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯊꯥꯈꯥꯏ ꯑꯃ ꯍꯥꯏꯔꯛꯂꯦ ꯁꯦꯂꯣꯏꯅ ꯁꯅꯥꯍꯤꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕ ꯁꯦꯂꯣꯏꯗꯤ ꯏꯆꯝ ꯆꯝꯖꯕ ꯁꯅꯥꯍꯤꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯅꯤꯄꯥꯅꯤꯅ ꯁꯅꯥꯍꯤꯒꯤ ꯃꯌꯨꯝꯗ ꯆꯪꯕꯁꯨ ꯉꯝꯖꯗꯦ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯃꯤ ꯉꯝꯖꯗꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯕꯁꯨ ꯉꯝꯖꯗꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯕꯁꯨ ꯏꯀꯥꯏꯔꯝꯃꯤ ꯁꯦꯂꯣꯏꯗ ꯃꯌꯨꯝꯒꯤ ꯏꯪꯈꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯇꯨꯃꯤꯟꯅ ꯎꯪꯂꯒ ꯐꯝꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯂꯔꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯟꯊꯨꯝ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯀꯔꯤꯁꯨ ꯂꯩꯔꯔꯣꯏ ꯌꯨꯝꯐꯝꯁꯤꯁꯨ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯄꯤꯕꯤꯔꯝꯂꯒꯦ ꯑꯗꯨꯒ ꯏꯃꯥꯒ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯈ꯭ꯔꯒꯦ ꯁꯦꯂꯣꯏꯗꯣ ꯐꯝꯅ ꯐꯝꯅ ꯇꯩꯊꯣꯛꯄꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯤꯠꯀꯤ ꯄꯤꯗꯣ ꯂꯩꯃꯥꯏꯗ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗ ꯀꯠꯊꯣꯛꯄꯒꯤ ꯑꯩꯉꯣꯟꯗ ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯁꯤꯡꯒꯤ ꯃꯔꯛ ꯆꯟꯗ꯭ꯔꯕ꯭ꯔꯥ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯡꯉꯥꯏꯕꯒ ꯑꯩꯅ ꯄꯥꯝꯂꯤꯕ ꯅꯨꯡꯉꯥꯏꯕꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯂꯦ ꯉꯁꯤꯗꯤ ꯁꯅꯥ ꯑꯩꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯑꯩꯒꯤꯗꯃꯛ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯐꯪꯒꯗꯣꯏꯅꯦ ꯑꯗꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯁꯦꯜ ꯄꯥꯏꯕ ꯂꯟ ꯊꯨꯝ ꯂꯩꯕꯗꯣ ꯑꯣꯏꯔꯝꯂꯦ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯕꯗꯣ ꯄꯥꯝꯂꯝꯗ꯭ꯔꯦ ꯅꯪꯗꯤ ꯁꯦꯂꯣꯏꯗꯣ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯒ ꯂꯝꯒꯤ ꯆꯦꯛꯂꯥ ꯑꯐꯪꯕ ꯊꯤꯗꯨꯅ ꯆꯥꯔꯤꯕꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤꯗ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕꯤ ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯨꯊꯠꯄ ꯉꯝꯂꯔꯣꯏꯗꯕ ꯃꯩꯆꯥꯛꯁꯤꯒꯤ ꯃꯍꯩꯗꯤ ꯅꯪꯅ ꯁꯣꯏꯗꯅꯁꯨ ꯐꯪꯗꯕ ꯑꯣꯏꯌꯨꯀꯣ ꯐꯪꯗꯕ ꯑꯣꯏꯌꯨꯀꯣ ngasi ay na namit kaya tumdana chadana nangi wakanda ahing chupa kabli base nangi punchida fangda boyu ko ay gi kangmada waraba taina famsu laitraba kaina mai jakse nangi punchida thengnada boyu ko ay ngasi di nangu yamna warawre sana ahenba haibase thamoi shengbudu natro hakjangda thawai yaudana hingbagum ay ngasi di ware sana ay ngasi di ware ironung dalabduna soroningle mayrakta pamduna maisakse ut olaningle ay haibase mangkiba pamle ayna nangbu amuk hana uba pamtre ngasi ayna fangliba maisaksina mayay chamlakpa matamdo ayna nangbu kauba haurabani sanahi nong maninigi matongni mangal kauba sanahiga tinaba pakhang ama seloigi manakta lai mangando seloigi oiramliba sakfamda ubada thamoi kai
Asibo seloi natrane. Mani ne. Kari phibam no. Mana leramni ba mong side. Ai pause kamai tamni mangoda. Tamda basu yarai. Seloi do mangolda masamana ifa fana. Makoi isom jomna. Kongrang matat ama setlaga. Purit amot paduga. Mangal de yengladuna. Kanano sina. Inko lebela ibazala. Kanano nangde. Ha. Ida. Nang ay kangdrabo. Ay mangal ne. Sana higati na bado. Ida. Shida famula. Ima de leite. Kaitel kaki. Yar ida. Ay ida una wala pone. Wari shi kamay hawdok ni shide. Kaidawri ida. Tamina leirabade. Nang na laibado ay kange. Sana higi pao amade purak lehaiba. Sidi wahay sige tanza si lauraga hayawrake. Ida. Sana hido. Waroy purpuki dawri. Seloy do makok de isang bagong. Makok to kanglamlam thay. Masado kang son thay. Ha. Sana hi lohong ki dawri haiba. Nupadi katay de ginamangal. Nupado Mangang ne. Imphal da pokpani. Mahindra showroom-gi mapuni hai. Crorepati ne. Seloi do tarang ama ichatna mapi oro tana. Mangalda masado hairum ngakna yengli. Mangaldo karam kalda chatkibano khangaude. Seloi na wakhal lakpada mangalda phamlamba mafamdo yenglaga adum leirami seloi do. Seloi do wa amata ngangde. Thongalamda tumina adum thokre. Tha amamuk pharakle. Seloi gi mamana seloi thibada angau bigum lambida koichel chelibado. Mayam sumateng budi pangli haibabu no manini mangai. Social media da share khar tawribadu mangai. Police haire selfie rabadi thibiyu yade. Seloi do mobile sumayum da thamlami. Tha khara amu haukre nong ma seloi do lambi matai amadani. Seloi do phatta hauti hundokphom ko machauba amada masamana ifa fana karino khullaga chari. Ai shishu imana thongba chaktu male chathoke. Sidi suja ofut bani ne. Shishu imana put male chathoke. Seloi do fata hauthi marak to koi ni yenglaga. Aina hojik pamishe ising ni ne. Imana piba ising ne. Aina thakwa pamishe. Ikhoi ima sidi ba. Aina chatkadabam phom khuding ising amam thamlam harga. Masidi chakoi dam sadoke. Hai dinka ka dinga ka. Sidi malado mo thoke. Hey. Koin shide. Yen thongda ba hingmani ne. Sidi nang hek chawi ma. Imal thamlambani chathoke. Sidi yen sunatana boiler ne. Aina boiler chaning yen chaning hairga ima sidi ba. Phari kaino dude. Matu dum phoidok laga lawra chathopige. Ima na hingna thamlamni shi hingna chaw hairini. Hera matu go pulap chathoke. Seloi do yen asibado hek chagi tawbaga. Phajaba muksuk muba langthrik langba kar ama. Seloi na Lukhak kholiba phatta hauthi manakta satlangna khamaga. Phajaba kar dagi masak mataw phajabi masananbi phi atangwa setpi nupi ama. Mafi marol iset segaina kar dagi kauthare. Aduga makoi marang chomani pa amana. Ore bema. Aikhoi gi chatnabidadi luhongdringi mamangdasu. Bor kaina animak itai inawgo adum laiminaba oire. Aduga kori nangna aigi fazaba kar tonglaga. Nangi nasasoki yadaba? Ha? Naramdam oibagi aina nangbu khatpidabane. Iramdamdaga oiramlabadigo. Nangai na ngasai na ijat lawraga thauri yansilaga hatladabane. Shell na ngamdaba kori sulai tribema. Mayang ni paduna napido kardagi kautharamlaga. Gari do yang na silaga thauki. Seloi do napido da yenglaga. Ish. Ay nang khangi. Nang sanahi mali. Sanahi mali. Aseng bagi sumayang ni paduna kautharamlibado sanahi ni. Sanahi do Seloi gi oiramliba phibam do ubada mapi oro tare. Ta seloi. Nang di sida kaidawriba.
Nati, nangbu amora kay maraksida kay ramli no ay bane. Kay no, mana ay nagkawag kumtrisibo. Taseloy, nang nasalido kaday da no. Taseloy, kaday no igi mobile do. Mobile sugari da yakri. Taseloy, nang nasalido kaday da no. Nang amok tangay ko ay ba taseloy. Sanahido, namidang mapimarol isi segay na mitlaw gi yumda changli. Sanahido, thongzin da lepaga. Mitlaw, mitlaw, thongam da hango mitlaw. Mitlaw do game sanarambadagi. Ima, ay kau bro. Ay kau de ko. May nagalaktabaga amuki halaklano. Ima, nang so ay kihalakam no dudi. Kay na fiyang kong tutong ise. Kay, eh. Asi di panik nge. Mapalda sanahina. Ima, ay ne. Sanahine. Thongam da hango. Mitlaw, thongam da hango. Moy ahom da zakom da puna pamli. Sanahido, awaba, ningam da bapolam amagaloy na hihikapli. Mukhina. Mamado, masani pati ba sat kibaday. Mayom da adam hanjila kidre hai. Khangde, mama masapun na ngawin na krabra. Nang di kamay tawre, mayang machado. Yadre adum. Yadre hai di. Moy na ikaw ise. Tap yam niyam na kalame. Adugi yadre. O, sel pai ba mayang ni paduna gari de kautharam laba. Kautharame. Mobile sulahore. Jingku kau dai ne mayang ni pada. Kau de ita. Adoni bema. Ahen ba hai ba se. Thamoy seng ba duni. Ahen ba pa mi hai duna su. Miyan amada. Nang na nayong pangi kaluri ba nang se. Purup asigi na ba amasuni. Aikoigi sakta zuda yengbada nungsiba sakphamse wakhal thenba henba pamba pambi ifuruk muthatna bapoglakwa mi oi kharana aikoigi sakta muthatpani aduna ifuruk ki isa isusa mitop miyan cha da yumpan ganu ko nupa singsu mitop miyan cha singlou ganu aikoigi saktam nat chatnabi chaksa yu thak kallu nahana khoina itomcha ta seloida mukta thise Mangaw ragalehore. Ay matining imila. Namidangoy na baso. Ay taseloy ba tiruge. Amot mapam do da kay daram nino ay kang dige. Sanahido thokre. Namit karanigi matungni. Seloy do impan dalak pa doktor na paahal amana. Miram dalayang nabapuraga chatkre hay bagi pauni. Sanahida mangaw na tambado. Sanahido. Mitlaw biga mukhigada magi hawkraba. Aseng ba wari liba loiraga. Ay na tasing ku hayrito. Mayang ni padone. Ay na ikay bagi. Ay na maming hayjin bane. Ay na ngakta soy kiba din nate. Ay na mangonda hay na tanak kiba singa dudi. Tunggi kalagane. Adabo. Ay kibuksil pikpa. Kung tanga ba na. Mamantang laba mi oy amadi. Mangan ki. Ay na maram oiraga. Mitlaw na. Ay kayo so loy kangida. Nanggi wari. Tama nga na pauloy ng tame. Aduga tama nga na taseloy da. Nang luhong bagi pautam na ba numito. Taseloy da. Ay ginagda pamlaga yam na kapame. Taseloy na kapaubasa. Punsida. Nang kakang naraga. Nang naihen ba pang bahaw budagini. Tao ba di lari sudat na nahurap pa ni na. Ahen ba ba di adong pamtaba ni nang so. Ado, ay suyam na lairabi ni. Taseloy na ay college tambi ba ni. Nang naingon dagi lairaba kay suyhen ba natin sana. Sanahido sauning labaso, manalaan ba ni na. Wa amada kumbangam de milawda. Chahi amagi matong ni. Nang mas sanahido Infal Airport da. Mitlaw bido, gahoti da exam ama tharu bagi. Mitlaw ngay ngay. Seloy man ba ni pa na ha ama. Airport manong dagi tholak pa uy. Taseloy amali da, masakse. Ngorok-ngorom drabadi, chak managadaba ni maka. Ngorok ngobi napi ama sina, mahagi napi oira zani. Fazari he anise. Selvu pairadi, misa, loy fazaba zani. Ay nakaram kanda aeroplane kasi tungu pangdoy no kangti. Kanana maningda,
Taseloigi ima manba ma trolley ilaga tholai Sanahido mapi tap tare. Asidi Taseloigi mamane. Mahale. Milabi. Taseloy hale. Taseloy. Nangalabo. As. Khawda mingsel masa ma yawkhiba to kadaino. Sanahido mingsel masa do lauthoklaga. Mamaido rumal amana taithoklingai. Seloy do leiramdre. Sanahido airport ki passenger lifamdo chatchatana Seloy buthi. Aduba Seloy di mangkre. Ngasigi namitsi hawkre ayukni. Sanahido mitlauka Seloy gi yumda gari macha amada lai. Sanahido ahal amaga wari sari ahalduna. Ma di laudeda ibema. La adi phone da hairakani. Mi manabo oiramgani nangido ibema. Ipu moi gi yumse mi leitaba kayam kuirake. Kuire boy ibema. Mama masa ngawraga chatkibadai leikai tawraga. Aina huran sisi changdanaba ngaklibasini. Ado noibo kana kana none. Mitlauna. Taseloiga koinaba nupini ipumase. Ihe onthokpanida. Phare phare. Kariguma moido laklabadi ai noida pau pirake. Sanahina. Ipu mobile paibra. Pai kaino. Haujiki matamdabo mobile paidaba mi leibrane. Aigia mobile number hairake. Hai number ga save tawba haite ko. Noina tawraglaga. Hello hairakadoini aina. Sanahina magi number do ahanduda kingzilaga save tawsili. Namit tarani muk hawkre. Ahing amane. Sanahi de tumlingai ring khongdaba Sanahigi mobile do vibration da nikli. Sanahi do iri mobile do yinglaga. Hello, kana. Hello, Sanahi. Sanahi do mikup hadana mamit aning do pina thumali. Da Seloy. Nungai ra nangba. Nungai ri ta Seloy. Ai Manipur da tholakpa namit tarani sure. Ai nang airport da thengnei. Ai thengnaraga kawraktaba. Ai da kiri kanda nang do leiramtre. Is nasak adu am phajaraga amuk su kedeba. Hoi nang ding ngorame adu ki kiri ni. Naharwe oiramni nang ngawe haido. Hoi yam ngorame. Sakchu phije chaksa yam honglame. Ado ai nang uningi. Hojik pura. Hojik. Sanahido ikaina amuk. Kem kai de hing oirasu. Nang nalaw lakani hairadi. Ado sana. Ai di ngasi no ngalamdai chalani. Kaida chate bata Seloy. Amerika dane Sanahi. Karam khanda mulak toino. Ai nangai ra murata Seloy. Ngai ranu sana. Ai di mi na kan bibane. Adugi mi gi oirani ta Seloy. Ai am lale. Ai mong taga piyo. Ai lafam da yam lan kre. Ai hing basi yam na wari ta Seloy. Ai am wari. Kakono sana. Ai shu nangonda lali shidi. Karigamba isu. Nang na haiba ilam labadi. Miram lenduda chatlamoy isu. Nang su kaina ramlo. Angawa mi ama su oiramlo. Aduga karigamba mapok ama haibada amuk leram labadi. Matangi mapok da ngairam gena. Ko sitarokpane. Ta Seloy. Matangi mapok leitabane. Moina phagi tawrine. Mioi mapok di amuk khak pokwane. Laga muk chakrano ta Seloy. Ai nangam nuksiye. Ai nangonda yam na lankre. Ai nangonda yam lankre. Ai hingba ngamda na wahawrani ta Seloy. Ai wahawrani. Hello. Ta Seloy. Phone of thamkino ta Seloy. Ta Seloy. Ai wari ngasidi. Ai wari.
Sanahido ahingdo Milau hoy da sensilay. Milau! Milau! Thong da thunango! Milau! Nagi gari so da thunam da biro! Ta se loi sakit aure! Mau na hong da batare! Mau da kamuke! Sanahido Milau gi gari machado kana thaudoki. Milau do thonggal da Sanahido yeng laga lehawi. Sanahido hi kapaga arapa khuladu dagi pung kaya changna airport lambi tamna gari machado kana thauri. Adabo selo hena tongliba aeroplane adudi mamli ba atiya mathakta mai macha ngalaga leichil marakta khonjal ngangna pairi.